ꯅꯍꯥꯛꯁꯨ ꯇꯥꯔꯣ ꯑꯩꯅ ꯃꯤꯔꯝꯂꯦꯟꯗ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯥꯈꯤꯕ ꯅꯤꯄꯥ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯌꯧꯔꯛꯇꯨꯅ ꯅꯨꯡꯒꯤ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯂꯩꯔꯦ ꯑꯁꯤ ꯅꯠꯇ꯭ꯔꯥ? ꯑꯆꯨꯝꯕꯅꯤ ꯂꯥꯏꯅꯤꯡꯊꯧ꯫ ꯂꯩꯃꯔꯦꯝꯕꯤ, ꯀꯅꯥꯒꯤ ꯀꯔꯝꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯑꯁꯤꯕꯨ ꯎꯍꯜꯂꯤꯕ ꯍꯥꯏꯌꯨ? ꯑꯩꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤꯕꯨ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯔꯝꯅꯕꯨ ꯍꯥꯏꯔꯁꯤꯒꯦ? ꯌꯦꯡꯉꯣꯏ ꯂꯩꯃꯔꯦꯝꯕꯤ, ꯅꯍꯥꯛꯇꯤ ꯄꯨꯝꯅꯃꯛꯀꯤ ꯃꯃꯥꯅꯤ, ꯅꯍꯥꯛꯇꯤ ꯈꯪꯗ ꯎꯗ ꯂꯩꯇꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯐꯝꯗ ꯑꯈꯥꯛꯄ ꯑꯃꯠꯇ ꯂꯩꯇ ꯆꯤꯡꯅ ꯄꯔꯩ ꯂꯩꯇꯅ ꯄꯥꯎꯗꯝꯂꯔꯣ꯫ ꯂꯥꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯏꯄꯨ ꯏꯅꯥꯏ ꯑꯅꯤꯅ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯁꯥꯟꯅꯅꯕ ꯊꯧꯔꯥꯡꯂꯤꯕ ꯄꯨꯝꯅꯃꯛ ꯂꯤꯂꯥꯏ ꯁꯥꯐꯕ ꯃꯍꯥꯛꯅ ꯈꯪꯈꯤꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯗꯤ ꯂꯩꯃꯔꯦꯝꯕꯤ, ꯍꯧꯖꯤꯛꯃꯛ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯣ, ꯊꯤꯜꯂꯕꯅꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯗ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛꯇꯤ ꯄꯥꯡꯕ ꯉꯝꯖꯔꯣꯏꯗꯧꯔꯤ, ꯃꯔꯝꯗꯤ ꯂꯤꯂꯥꯏ ꯃꯍꯥꯛꯇꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦꯗꯣ꯫ ꯑꯗꯨꯗꯤ ꯂꯩꯃꯔꯦꯝꯕꯤ, ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛꯁꯨ ꯈꯪꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯂꯥꯏꯅꯤꯡꯊꯧ, ꯄꯨꯝꯅꯃꯛ ꯑꯩꯍꯥꯛ ꯎꯔꯦ, ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯂꯩꯃꯔꯦꯝꯕꯤ, ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯁꯤꯂꯝ ꯑꯃꯠꯇ ꯄꯥꯡꯕ ꯌꯥꯔꯣꯏ꯫ ꯈꯪꯖꯔꯦꯗꯣ ꯂꯥꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯕꯤꯅ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯈꯤꯕ ꯈꯨꯗꯤꯡꯃꯛ ꯉꯥꯛꯄꯤꯌꯨ꯫ ꯐꯔꯦ ꯐꯔꯦ, ꯂꯤꯂꯥꯏ ꯃꯍꯥꯛꯅ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯗ ꯑꯌꯦꯠ ꯈꯨꯔꯧꯕꯨ ꯊꯥꯡꯂꯤꯕ ꯑꯁꯤ ꯇꯣꯛꯍꯟꯅꯕ ꯃꯍꯥꯛꯄꯨ ꯁꯥꯎꯍꯟꯗꯅ ꯃꯕꯨꯛꯅꯤꯡ ꯀꯔꯝꯅ ꯄꯦꯜꯍꯟꯒꯅꯤ? ꯂꯥꯏꯅꯤꯡꯊꯧ, ꯃꯍꯥꯛꯇꯤ ꯐꯔꯤꯕ ꯃꯈꯩ ꯌꯥꯝꯅ ꯐꯕꯅꯤ꯫ ꯃꯥꯒꯤ ꯑꯁꯥꯎꯕꯗꯤ ꯍꯩ ꯔꯥ ꯆꯦꯡ ꯂꯩ ꯈꯔ ꯈꯖꯤꯛ ꯃꯐꯝꯗ ꯄꯤꯕ ꯃꯇꯝꯗ ꯄꯨꯝꯅꯃꯛ ꯃꯌꯥꯏ ꯆꯝꯈꯤꯒꯅꯤ ꯂꯥꯏꯅꯤꯡꯊꯧ꯫ ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦꯗꯅ꯫ ꯃꯃꯥꯡ ꯊꯛꯇ ꯂꯩꯈꯤꯕ ꯁꯖꯤ ꯃꯆꯥ ꯑꯃꯒ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯒꯗꯤ ꯀꯔꯤ ꯀꯔꯝ ꯇꯧꯈ꯭ꯔꯦ? ꯏꯐꯝꯗ ꯃꯈꯣꯏꯒꯤ ꯃꯄꯥꯎꯁꯨ ꯑꯗꯨꯛ ꯄꯥꯎꯗꯝꯃꯨꯗꯣ꯫ ꯄꯨꯝꯅꯃꯛ ꯃꯄꯨꯒꯤ ꯊꯧꯗꯥꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯂꯤꯌꯦ ꯂꯥꯏꯅꯤꯡꯊꯧ꯫ ꯑꯗꯨꯗꯤ ꯂꯩꯃꯔꯦꯝꯕꯤ, ꯑꯩꯍꯥꯛꯅ ꯎꯔꯤꯕ ꯇꯥꯔꯤꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯅ ꯊꯧꯖꯥꯜ ꯃꯤꯠꯌꯦꯡ ꯄꯤꯗꯨꯅ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯟꯅꯒꯤ ꯃꯈꯣꯏꯒꯤ ꯁꯛꯐꯝꯗ ꯍꯟꯖꯤꯟꯍꯟꯗꯨꯅ ꯊꯧꯔꯝ ꯊꯧꯗꯥ ꯃꯈꯥ ꯇꯥꯅ ꯌꯥꯊꯣꯛꯂꯣꯗꯣ꯫ ꯐꯒꯅꯤ ꯂꯥꯏꯅꯤꯡꯊꯧ꯫ ꯏꯃꯥꯒꯤ ꯏꯃꯣꯝ, ꯏꯃꯣꯝ ꯈꯨꯔꯥ ꯂꯩꯃ, ꯏꯃꯥꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯕꯗꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯈꯣꯡꯗꯣꯏꯔꯛꯂꯣ꯫ ꯏꯃꯣꯝ, ꯃꯄꯨꯒꯤ ꯁꯣꯏꯐꯗ꯭ꯔꯕ ꯌꯥꯊꯪ ꯑꯃ ꯂꯥꯛꯂꯦꯗꯣ꯫ ꯏꯃꯥꯒꯤ ꯏꯃꯣꯝ, ꯁꯖꯤ ꯈꯨꯔꯥ ꯂꯩꯃ꯫ ꯍꯣꯏ ꯏꯃꯥꯒꯤ ꯏꯃꯣꯝ, ꯁꯖꯤ ꯈꯨꯔꯥ ꯂꯩꯃ, ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯈꯣꯡꯗꯣꯏꯔꯛꯂꯣ꯫ ꯏꯃꯥꯒꯤ ꯏꯃꯣꯝ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ? ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯂꯩꯅꯨꯡ ꯂꯩꯃ ꯏꯃꯥꯒꯤ ꯅꯠꯇꯕꯔꯥ? ꯑꯩꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯗꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯄꯟꯊꯗꯨꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯃꯥꯒꯤ ꯅꯥꯛꯇ ꯊꯨꯅ ꯌꯥꯡꯅ ꯌꯧꯔꯒꯦ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯅꯆꯥꯕꯨ ꯏꯃꯥꯅ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯕꯗꯤ ꯀꯔꯤ ꯀꯔꯝꯕ ꯊꯧꯔꯝ ꯊꯧꯗꯥꯕꯨ ꯂꯩꯕꯤꯕꯒꯦ? ꯅꯆꯥꯗ ꯌꯥꯋꯥ ꯁꯦꯡꯅꯕꯨ ꯇꯥꯛꯄꯤꯔꯣꯅꯦ ꯏꯃꯥ꯫ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯏꯃꯥꯒꯤ ꯏꯃꯣꯝ꯫ ꯌꯦꯡꯉꯣꯏ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯁꯨ ꯁꯔꯦꯞ ꯀꯥꯡꯗꯣꯡ ꯐꯥꯔꯦꯗꯣ꯫ ꯃꯔꯝ ꯑꯁꯤꯅ ꯏꯃꯥꯅ ꯏꯆꯥꯁꯤꯡꯒꯤ ꯊꯧꯔꯝ ꯊꯧꯗꯥ ꯄꯥꯡꯍꯜꯂꯒꯦ ꯈꯜꯂꯗꯨꯅ ꯏꯃꯥꯅ ꯏꯆꯥꯕꯨ ꯊꯤꯔꯛꯄꯅꯦ꯫ ꯉꯁꯤ ꯏꯃꯥꯅ ꯁꯤꯟꯅꯒꯗꯧꯔꯤꯕ ꯊꯧꯔꯝ ꯊꯧꯗꯥꯁꯦ
ꯏꯃꯣꯝ ꯑꯣꯏꯕꯤ ꯅꯪꯅ ꯄꯥꯡꯗꯕ ꯌꯥꯗꯕꯅꯤ꯫ ꯏꯃꯥꯅ ꯅꯆꯥ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯕ ꯊꯧꯔꯝ ꯊꯧꯗꯥ ꯈꯨꯗꯤꯡ ꯄꯥꯡꯖꯒꯦ꯫ ꯍꯥ ꯅꯣꯡꯗꯣꯜ ꯊꯛꯀꯤ ꯂꯥꯏꯅꯤꯡꯊꯧ, ꯉꯁꯤ ꯅꯅꯥꯏ ꯂꯩꯅꯨꯡ ꯂꯩꯃ ꯑꯩꯅ ꯃꯥꯡꯐꯗ꯭ꯔꯕ ꯊꯋꯥꯏꯒꯤ ꯂꯩꯔꯥꯡ ꯅꯤꯖꯔꯤꯌꯦ ꯅꯐꯝꯗꯒꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯅꯅꯥꯏ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯖꯔꯤꯌꯦ ꯊꯋꯥꯏ ꯂꯩꯔꯥꯡ ꯑꯗꯨꯃꯛꯇꯕꯨ꯫ ꯏꯃꯥꯒꯤ ꯏꯃꯣꯝ ꯁꯖꯤ ꯈꯨꯔꯥꯂꯩꯃ, ꯅꯍꯥꯛꯇꯤ ꯉꯁꯤ ꯍꯥꯏꯕ ꯀꯣꯔꯧ ꯅꯣꯡ ꯑꯁꯤꯗꯒꯤ ꯅꯇꯤꯛꯅꯉꯥ ꯂꯩꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯣꯝ, ꯅꯍꯥꯛꯅ ꯑꯣꯅꯤꯡꯕ ꯂꯥꯡꯑꯣꯟ ꯑꯃꯍꯦꯛꯇ ꯑꯣꯟꯕꯗ ꯅꯪꯕꯨ ꯊꯤꯡꯕꯤꯅꯕ ꯈꯣꯌꯨꯝ ꯀꯅꯥꯁꯨ ꯅꯪꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯔꯣꯏꯗꯣ꯫ ꯌꯦꯡꯉꯣꯏ ꯏꯃꯣꯝ, ꯏꯃꯥꯅ ꯄꯤꯔꯤꯕ ꯁꯅꯥꯒꯤ ꯂꯩꯍꯥꯎꯁꯦ ꯄꯨꯗꯨꯅ ꯂꯩꯅꯨꯡꯂꯩꯗ ꯀꯨꯝꯂꯣ꯫ ꯂꯩꯅꯨꯡꯂꯩꯗ ꯄꯥꯛꯂꯕ ꯏꯄꯥꯛ ꯏꯔꯦꯟ ꯑꯃ ꯂꯩꯕꯅꯤ꯫ ꯏꯄꯥꯛ ꯏꯔꯦꯟ ꯑꯗꯨꯒꯤ ꯉꯥꯔꯩꯃꯗꯣ ꯀꯧꯊꯣꯛꯇꯨꯅ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡꯗ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯍꯥꯞꯂꯨꯔꯣꯗꯣ ꯏꯃꯣꯝ꯫ ꯍꯣ ꯅꯨꯡꯁꯤꯔꯕꯤ, ꯂꯥꯏꯖꯅꯨꯡꯗ ꯂꯩꯔꯤꯕꯤ ꯂꯦꯝꯂꯩ ꯏꯇꯥ ꯉꯥꯔꯩꯃ, ꯅꯇꯥ ꯁꯖꯤ ꯈꯨꯔꯥꯂꯩꯃ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯤꯌꯦ꯫ ꯑꯩꯅ ꯀꯧꯖꯔꯤꯕ ꯑꯁꯦ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯂꯥꯛꯄꯤꯗꯨꯅ ꯌꯥꯋꯥ ꯈꯔꯗꯪ ꯆꯤꯡꯒꯣꯏꯅꯁꯤꯗꯣ ꯏꯇꯥꯑꯣ꯫ ꯈꯨꯔꯜꯂꯩꯃ ꯏꯇꯥꯔꯣꯏ, ꯀꯔꯤ ꯊꯧꯔꯝ ꯊꯧꯗꯥꯕꯨ ꯂꯩꯔꯕꯒꯦ? ꯂꯥꯏꯖ ꯏꯔꯣꯟꯅꯨꯡꯗ ꯂꯩꯖꯕꯤ ꯅꯇꯥ ꯑꯩꯅ ꯏꯇꯥꯒꯤ ꯀꯔꯤ ꯀꯔꯝꯕ ꯃꯇꯦꯡꯕꯨ ꯄꯥꯡꯖꯧ ꯍꯥꯏꯕꯒꯦ? ꯏꯇꯥ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯈꯣꯡꯗꯣꯏꯔꯛꯄꯗꯤ ꯃꯄꯨꯒꯤ ꯁꯤꯟꯊꯥ ꯑꯃꯕꯨ ꯄꯥꯡꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯌꯨ ꯏꯇꯥ, ꯃꯄꯨꯒꯤ ꯀꯔꯤ ꯀꯔꯝꯕ ꯁꯤꯟꯊꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯏꯇꯥꯒꯤ ꯏꯁꯥꯏꯒꯣꯟ ꯑꯣꯏꯔꯤꯕ ꯂꯥꯏꯖ ꯏꯔꯣꯜꯅꯨꯡ ꯑꯁꯤꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯅꯤꯒꯤ ꯊꯋꯥꯏ ꯌꯥꯏꯕꯨ ꯑꯣꯏꯔꯤꯕ, ꯂꯨꯄꯥ ꯀ꯭ꯋꯥꯒꯣꯛ ꯃꯅꯨꯡꯗ ꯂꯨꯄꯥ ꯌꯥꯏꯕꯨ ꯆꯜꯂꯤꯕ, ꯁꯅꯥ ꯀ꯭ꯋꯥꯒꯣꯛ ꯃꯅꯨꯡꯗ ꯁꯅꯥ ꯌꯥꯏꯕꯨ ꯆꯜꯂꯤꯕ ꯅꯐꯝꯗꯒꯤ ꯅꯤꯖꯔꯤꯌꯦ꯫ ꯅꯨꯡꯁꯤꯔꯕꯤ ꯏꯇꯥ, ꯏꯇꯥꯒꯤ ꯌꯥꯋꯥꯁꯦ ꯅꯇꯥ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯑꯔꯨꯕ ꯌꯥꯋꯥꯕꯨ ꯑꯣꯏꯔꯦꯗꯣ꯫ ꯂꯤꯟ ꯂꯥꯏ ꯁꯥꯐꯕ ꯃꯥꯒꯤ ꯊꯧꯁꯤꯜꯕꯨ ꯀꯔꯝꯅ ꯅꯥꯊꯩꯗꯨꯅ ꯏꯇꯥꯒꯤ ꯃꯇꯦꯡ ꯉꯥꯔꯩꯃ ꯑꯩꯅ ꯄꯥꯡꯂꯁꯤꯒꯦ ꯏꯇꯥ? ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯆꯤꯡꯅꯕꯤꯒꯅꯨ ꯏꯇꯥ꯫ ꯂꯤꯂꯥꯏ ꯃꯍꯥꯛꯅ ꯑꯁꯥꯎ ꯄꯔꯩ ꯆꯟꯗꯅꯕ ꯅꯇꯥ ꯑꯩꯅ ꯆꯦꯡ ꯂꯩ ꯄꯤꯗꯨꯅ ꯂꯤꯂꯥꯏ ꯃꯍꯥꯛꯄꯨ ꯊꯦꯝꯖꯒꯦꯗꯣ ꯏꯇꯥꯑꯣ꯫ ꯍꯦ ꯂꯤꯂꯥꯏ ꯀꯧꯕ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯇꯤ ꯎꯅꯤꯡꯕꯇ ꯎꯕ ꯉꯝꯕꯅꯤ꯫ ꯅꯅꯥꯏ ꯈꯨꯔꯥꯂꯩꯃꯅ ꯅꯐꯝꯗ ꯆꯦꯡ ꯂꯩ ꯁꯨꯅ ꯀꯠꯆꯔꯤꯌꯦ꯫ ꯏꯕꯨꯡꯉꯣꯅ ꯆꯥꯟꯕꯤꯗꯨꯅ ꯅꯅꯥꯏꯅ ꯅꯤꯡꯖꯔꯤꯕ ꯈꯨꯗꯤꯡꯁꯦ ꯑꯌꯦꯠ ꯑꯀꯥꯏ ꯄꯤꯕꯤꯗꯅꯕ ꯀꯠꯆꯔꯤꯕꯁꯤꯡ ꯑꯁꯦ ꯈꯨꯊꯦꯡꯅꯅ ꯂꯧꯕꯤꯌꯨꯀꯣ꯫ ꯅꯨꯡꯒꯤ ꯃꯤꯇꯝ ꯑꯅꯤꯅ ꯑꯍꯤꯡꯕ ꯊꯋꯥꯏ ꯑꯣꯏꯔꯛꯂꯕꯗ ꯂꯣꯏꯕꯤ ꯆꯤꯡꯒꯤ ꯆꯤꯡꯃꯤꯒꯤ ꯁꯛꯇꯝꯗ ꯂꯥꯡꯑꯣꯜꯂꯗꯨꯅ ꯍꯥꯎꯕ ꯑꯃꯗꯤ ꯍꯥꯎꯅꯕꯤ ꯑꯣꯏꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯁꯨꯔꯨꯡ ꯇꯝꯅ ꯆꯦꯟꯊꯔꯤꯕ ꯂꯣꯛ ꯑꯗꯨꯒꯤ ꯏꯆꯨꯝ ꯇꯥꯐꯝ ꯂꯣꯝꯗ ꯑꯁꯨꯝ ꯑꯁꯨꯝ ꯀꯥꯔꯛꯄꯅ ꯈꯪꯍꯧꯗꯅ ꯃꯥꯂꯦꯝ ꯂꯩꯗ ꯊꯣꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯔꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯉꯝꯕ ꯆꯤꯡꯒꯤ ꯂꯣꯛꯇꯒꯤ ꯍꯥꯏꯊꯔꯛꯄ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯈꯥꯡꯄꯣꯛ ꯑꯃ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯄꯣꯊꯥꯐꯝ ꯑꯃ ꯐꯪꯂꯦ ꯈꯟꯗꯨꯅ ꯈꯥꯡꯄꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯈꯥꯡꯄꯣꯛ ꯑꯗꯨꯗꯤ ꯑꯔꯥꯏꯕ ꯈꯥꯡꯄꯣꯛ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯂꯥꯏꯔꯦꯟ ꯄꯥꯈꯪ ꯑꯃꯅ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ
ꯃꯈ꯭ꯌꯥꯠ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯑꯍꯤꯡꯕ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯕꯨ ꯈꯥꯡꯄꯣꯛ ꯑꯁꯤꯗ ꯆꯪꯍꯟꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯃꯊꯥꯕꯨ ꯑꯣꯏꯒꯦ ꯈꯟꯅ ꯊꯑꯣꯏꯅ ꯁꯦꯝꯂꯕ ꯈꯥꯡꯄꯣꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯎꯕ ꯑꯃꯗꯤ ꯍꯥꯎꯅꯨꯕꯤ ꯑꯅꯤꯅ ꯈꯪꯗꯗꯨꯅ ꯂꯥꯏꯔꯦꯟꯒꯤ ꯈꯌꯥꯠꯅꯨꯡꯗ ꯆꯪꯁꯤꯜꯂꯤ꯫ ꯂꯥꯏꯔꯦꯟ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯒꯤ ꯃꯈ꯭ꯌꯥꯠ ꯌꯧꯔꯦ ꯈꯪꯂꯕꯗ ꯂꯥꯎꯅ ꯀꯥꯊꯣꯛꯂꯝꯕ ꯃꯌꯥ ꯑꯗꯣ ꯎꯝꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯎꯕꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯔꯦꯟꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯍꯥꯎꯅꯨꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯁꯥꯅ ꯑꯣꯏꯕꯦꯝꯃ, ꯀꯔꯤ ꯃꯇꯧ ꯀꯧꯕꯅꯣ? ꯑꯩꯈꯣꯏꯅ ꯆꯪꯂꯨꯔꯤꯕ ꯈꯥꯡꯄꯣꯛ ꯑꯁꯤꯗꯤ ꯇꯨꯕꯤ ꯂꯥꯏꯔꯦꯟꯃꯛꯅ ꯁꯦꯝꯕ ꯈꯥꯡꯄꯣꯛ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯉꯁꯤꯗꯤ ꯅꯪꯁꯨ ꯑꯩꯁꯨ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛ ꯃꯊꯥꯕꯨ ꯑꯣꯏꯔꯦꯗꯣ꯫ ꯀꯔꯤ ꯀꯔꯝꯕ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯀꯟꯖꯒꯅꯤ? ꯄꯥꯡꯒꯜ ꯆꯥꯎꯕ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ, ꯅꯁꯥꯕꯤ ꯅꯨꯖꯥ ꯑꯣꯏꯕꯤꯅ ꯀꯔꯤꯗꯤ ꯏꯇꯤꯛ ꯂꯩꯒꯅꯤ? ꯁꯣꯜꯂꯕꯤ ꯅꯨꯖꯥꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯅꯪꯒꯤ ꯍꯩꯅꯥ ꯇꯨꯡꯇꯕꯨ ꯏꯟꯖꯕꯅ ꯏꯊꯧꯗꯥꯡꯕꯨ ꯑꯣꯏꯖꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯄꯥꯡꯒꯜ ꯁꯣꯜꯂꯕꯤ ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨꯀꯣ꯫ ꯋꯥꯒꯅꯨ ꯏꯁꯥꯅꯧ, ꯆꯤꯉꯨ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯜꯕꯨ ꯌꯦꯡꯕ ꯍꯥꯏꯕꯗꯣ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯟ ꯑꯗꯣ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯥꯎꯔꯕ ꯎꯄꯥꯜ ꯑꯃꯗ ꯌꯦꯠꯇꯨꯅ ꯀꯥꯈꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯃꯥꯡ ꯊꯛꯇ ꯍꯥꯎꯕꯅ ꯅꯤꯡꯊꯧ ꯃꯅꯥꯏꯒꯤ ꯁꯛꯂꯣꯟ ꯂꯧꯔꯤꯉꯩ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯂꯪꯖꯥ ꯃꯄꯤ ꯑꯗꯨꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯂꯥꯛꯄꯗ ꯂꯥꯏꯔꯦꯟꯅ ꯌꯦꯠꯂꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯦꯛ ꯀꯥꯏꯗꯣꯡꯂꯨꯔꯦ꯫ ꯂꯪꯖꯥ ꯃꯄꯤꯅ ꯇꯣꯡꯂꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯣ ꯂꯥꯏꯔꯦꯟꯅ ꯌꯦꯠꯄꯒꯤ ꯁꯅꯤꯟ ꯑꯗꯨꯅ ꯎ ꯄꯥꯝꯕꯤ ꯑꯗꯣ ꯀꯟꯅ ꯅꯤꯛꯄ ꯍꯧꯔꯛꯏ꯫ ꯍꯤ! ꯀꯔꯤ ꯃꯇꯧꯅꯣ? ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯨ ꯅꯠꯇꯅ ꯑꯩꯅ ꯇꯣꯡꯂꯤꯕ ꯎꯄꯥꯜ ꯑꯁꯤꯅ ꯑꯁꯨꯛ ꯀꯟꯅ ꯍꯥꯏꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯎꯄꯥꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗꯗꯤ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯃꯅ ꯎꯄꯥꯜ ꯑꯗꯨꯗ ꯌꯦꯠꯇꯨꯅ ꯀꯥꯔꯤꯕꯗꯣ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯁꯤꯒꯤ ꯂꯥꯏꯔꯦꯟ ꯑꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃ ꯌꯣꯠꯂꯨꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯪꯖꯥ ꯑꯗꯨꯅ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯂꯝꯃꯤ꯫ ꯍꯥꯏ ꯍꯥꯏ! ꯀꯔꯤ ꯀꯔꯝꯕ ꯖꯤꯕꯕꯨ ꯑꯣꯏꯔꯤꯒꯕ ꯎꯖꯥꯎ ꯎꯔꯦꯜ ꯊꯛꯇ ꯀꯥꯔꯤꯕ ꯂꯥꯏꯔꯦꯟ ꯑꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯃꯊꯥꯕꯨ ꯑꯣꯏꯕꯗꯤ? ꯍꯧꯖꯤꯛꯇꯤ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯑꯁꯤꯗꯤ ꯎꯖꯥꯎ ꯊꯛꯇ ꯀꯥꯗꯨꯅ ꯌꯥꯏꯕꯤ ꯂꯧꯒꯦ ꯍꯣꯠꯅꯔꯛꯂꯦꯗꯣ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯀꯟꯖꯅꯕ ꯑꯉꯝꯕ ꯎꯄꯥꯏꯕꯨ ꯊꯤꯖꯍꯧꯔꯣꯗꯣ꯫ ꯍꯥꯎꯕꯅ ꯂꯪꯖꯥꯒꯤ ꯈꯣꯟꯖꯦꯜꯕꯨ ꯇꯥꯔꯛꯂꯦ꯫ ꯃꯍꯥꯛꯁꯨ ꯑꯉꯝꯕ ꯄꯥꯝꯕꯩ ꯇꯧꯗꯨꯅ ꯌꯥꯏꯕꯤ ꯊꯋꯥꯏꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯍꯥꯎꯅꯨꯕꯤꯒꯤ ꯍꯥꯎꯁꯝ ꯃꯅꯨꯡꯗ ꯊꯥꯡ ꯑꯃ ꯌꯥꯎꯔꯤꯕꯗꯣ ꯎꯔꯛꯂꯝꯃꯤ꯫ ꯊꯤꯟꯊꯕ ꯇꯧꯗꯅ ꯍꯥꯎꯕꯅ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯎꯒ ꯄꯥꯅꯅ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯊꯤꯟꯇꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯇꯨꯕꯤ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯕꯨꯛ ꯑꯗꯣ ꯈꯥꯏꯗꯠꯇꯨꯅ ꯁꯤꯔꯝꯒꯗꯧꯔꯕ ꯍꯥꯎꯕ ꯑꯃꯗꯤ ꯍꯥꯎꯅꯨꯕꯤꯒꯤ ꯊꯋꯥꯏ ꯀꯟꯖꯔꯝꯃꯤ꯫